Lakhipuronline online puthok saba Jun gi tangkun sagol se nimit ki Khomjinba Pao tabirasi ahan bada maru oi Pao Assam gi jila tara manga isingi chaw mayok nare Karimganj jila da yum amatagi mioi manga sire Jiribam gi relief camp singda maikai kaya dagi makhata na tengbang narakle Laingak na Manipur bu Bharat ki rajya amana tabagum tawbire haina Dr. Santi Kumar na maral sirakle Miyamna yaroidaba warep lauramba thoklabadi madugi mayokta leikani haina waset amasung WWOK na phongdorakle amasung Myanmar da ima leimarel sidabi amasung ima panthoibi anigi fizol hongbagi thorom pangthokre Haujik mapung oiba pau tabirase Numit kharani nong leptana chubana maram oiraga Assam gi jila tara manga gi khungang chamri ga humbutara rom ising ichaw gi awaba mayok nare Karimganj jila gi Badarpur Engla bazar gi Bendargul khungang da laibak kin tharakpagi thodok amada yum amatagi mioi manga sire Nahan nongyai pung taranithoi makhairom taba matamda thoki patodok aduda Rahamun Nesa chahi yangkhai manga Sahida Khanam chahi taranipan Zahida Khanam chahi tarataruk Hamida Khanam chahi taramathoi amadi sahi ahum ta ngairiba Mehedi Khanam thodokphamda leikidabani leikidraba singi imung manungda lupa lakh mari tawduna tengbang piragani haina Karimganj ki MLA Kamalakha Depur kaistana lauthokre Assam da ising ichawna maram oiraga siba migi masing kuntaruk sukre Karimganj jila asigi Longai amasung Kusiara turel singi isingi mai wangkhalakpana jila asigi mapam kaya ising na thumjin kibana jila asigi school sing ngasi sakol senimit phawba sudi lauthokre Amaromda Guwahati gi ainga solution na thokpa paw amagi matungina lakliba jungi tang kunmari phawba Kasar Dimahasaw yauna jila taramathoi Red Alert lautokhiba golena hairiba matam asida akhak araw golena mayay eraptagina akan manong churaba yai hairi Apunba khungang mapal chawkhatlup apunlup headquarter baskandi kasarna Jiribam da thokliba thokhaningdaba thodok namaram oiraga lanjena duna Jiribam gi tongan mamapam singda relief camp singda saidangduna leiriba singda nongmagi changdaba yadaba potlam sing khusinakre tengbangi team asina Bidanagar Multipurpose Sports Complex Sorok Atingbi High School Jingdong Leikai Upper Primary School Children Home na chingbada chatuna tengbangi potlam sing khusinaki Team asina Borobegra Police Station da panduna leiriba mioi singdasu potlam sing asi pibinanaba Jiri Development Organization ki kuthangda khusinaki Team asina punna inmate samapan mukta nongmagi changdaba yadaba potlam sing khusinaki hairi Khongset asida apunlup ki President Kaisam Bidapati General Secretary Maisnam Jiten Advisor Thongam Babahal amadi Thoksom Jugindro Vice President Huirem Babaton Legal Advisor Panjobam Loknath amadi atai member sing saruk ba apunlup ki President Kaisam Bidapati na hai Assam da leiriba mitei akhoina Jiribam da leiriba awana taraba sing matam pumnamakta angama mateng tawgani Kanglupi irang asina mapam kaya da lanjena tuna leiriba si Manipur government amadi central government na athubada waroisin pubiraktuna masa gi yumda hanjin hananaba apil tawkhi Punba khungang mapal chawkhatlup apunlup maru loisang baskandi kasara Assamna Jiribam da ningam daba thodok Manipura thokni badugi Jiribam da sungasi oriba pidam masa relief camp to leiriba mayam sigi ningam jataba nuai jataba do ekhoi kasada leitari bai koi de chup haujaba kokjaba adu relief camp da wara da leiriba mayam sigi oiba koi chu mateng thaitan tawganingla akoi gi lukki mage degi mateng khara pujarakwa asi relief camp da koi ngamjaba khara gandi mateng ekhoi gi mage de tawgari loina la sumna matam pulok dawa leiraba mayam sing yawa badu koi saruk yajari loina la Jiribam chidi Manipur gi din long tuk sangat thomni koi kasar ga jumthang la leibani koi ga di jumon la bani ado Jiribam da ngasi awana ta da leibini ba ima sing ahalaman angang bi pulamakta ado gi wakhal gon ninghan la ba tobi galo koi jumthang la leiriba kasar gi abadi Assam Manipur guang da leiriba Assam gi Manipuri khuduk makni thamoi da phawi ajasing ai sodal awala taliga pulamakti mateng se koi la batam pulabo tawgali koi gi mai kai dagi koi na Manipur government da amade India government da asigom labagi kano sige ai ingtapa purapado oisunu haibagi wakhalon dumoga koi gi mai kai dagi thamjari
Tengbang khongset asibu lamjingkiba JDO gi advisor advocate Lamabam Roman amadi media person singbu legal advisor Phanjobam Loknath na thagatpa phangdokhi Panjaning bamana khoigi Boro Bekra police station da panduna lairiba ikoina changu bosung amdo phom singdu su ikoi jiri development organization gi khutang dai khoina khoigi lemoriba ikoigi relief item sing asi makoi da yohon jagadabani khoina chacha basida yamna khoi bulit tobiriba jiri development organization gi advisor oibiriba gi yamba advocate Lamabam Roman ma ku thagor phongdok chari loina loina ikoigi ngasi gi chaliba khongchat sida media gi coverage pibiriba khoi jiri gi khoigi media gi Lairiba SKTV Jiri News Network na chingba media house sing buthagar phongdok chari loina loina na khwaidagi maruina khoi kasar dairi gi chinnaw sing busui khoi ngasigi keno sing asi coverage tawbi damok thagat chari matung da soi khoi ngamjaba khoi gi committee na khana jaraba gi matung da loop china khoi ngamjaba khoi kari gum khara tang matung da su tawba ngamna bagi thauna du miyam dagi happy haibadu thamjaba loina na miyam khudingok buthagar phongdok chari All Assam Manipuri Students Union Amsuna Jiribam ki Chingdong Laikai Upper Primary School da Relief Campus da Lairiba Angang sing Larik Laisu amadi tambada changba potlam sing blank amadi 4 line gi notebook sing pencil eraser sharpener asina chingba punna angang humbutra manga gi damak mahiroi loop Amsuna mateng panglam khre makata na Jiribam gi relief camp sing da Lairiba ahal sing amadi angang sing gi potlam sing yenthokani haina Amsu Central Committee gi General Secretary Asangbam Sopona Fongdorakle Kasar gi Dabampur Chinglekai Nupi Lupna Handak Talautokiba Higher Secondary Result Manipuri subject da khwaidagi mark wangna phangkiba mahiroi Soraisam Lohenbo taramna okre Haukiba Jun 13 ta pangthokiba thoromda Chingdong Laikai Mairalu ki President Panthoibi Devi na thoromapu Oja Prosenjit Singna Chief Guest Oja Ngauba Singna Guest of Honor oina sarukjaki Maira Lupasigi Maikaitagi President amadi Secretary na Lohenda Lupas Sel oina lupa lising manga khudolpiduna pugning thogatki haina Dabampur Jinglaikai Nupi Lup ki Maikaitagi Secretary Konthaujam Rani gi pau amada hairi Panbayai Soraisam Lohen Soraisam Manimon amadi Soraisam Ongbi Bemcha gi machanupani New Delhi da Manipur gi matang da Home Minister Amit Shah ga phamina kiba high level mifam aduda Manipur gi CM N Biren Buja hon khidaba haibasi India lengak pairiba BJP party asina Manipur bu Bharat ki manung chanba rajya ama natabagum treat tobi bani haina Assam gi Meitei Congress luchingba Dr. Maimom Santi Kumar gi video pauzela ma da phongdoragle Home Ministry pairiba Amit Shah na constitution na piriba federal structure gi state subject bu Thaus hadabani haina Dr. Maimom Santi Kumar na makhatana hairaduna hanadagi lairiba Central Force ki sifai mayamna kari tauri haibadu hana thigatpam thogi haire Yummai chakraba maral matum kaya mangduna wakhalgi anaba poktuna lairiba Manipur miyam gi tangdu laitadaba miyoibagi hingbagi adhikar laina hingjaba ngamnadaba policy program kaya laukhatpam thogi Food security haina chauna lairiba adugisu mathakta National Highway thingba yade haibagi law laina double engine sarkar asina acha thak puba mal gari kaya lambi da thingjenduna thamlaba phawbada yengduna laithokpa si sangbidan laitaba leipak amada hingbaga chap manare haina Dr. Maimom Santi Kumar na makhatana phongdoragle India gi Home Minister Sri Amit Shah na silangduna New Delhi da famkhiba high level meeting adu Manipur da oiriba tha tara humdoi chupna tangdu leitadana lerakliba Kanglup ki oiba irang asigi matangdani haiba khangjai adubu hairiba mifam aduda Manipur gi maru makok oiriba Honorable CM N Biren Singh habudi yawhan khide masimak jamna laibak thiningai ni masina takpadi Manipur ase India gi angarajya ama oiribra natraga oidabra haibase masigi wahangni ayang hangjaningbase Federal structure ama oiriba India gi rajya khudingi maru makok oiba Chief Minister na rajya adugi state subject deal tawi rajya aduda oiriba law and order gi matangda khanani nabata mahakna daitya khara lawi adubu ngarang phamgi mefam aduda Manipur gi CM bu nathaiduna thamlaga khanani niriba wafam sing aduna kayamu tamna fruitful oirakani haibase chingnaningai ni Manipur gi oiriba fivam ase asuk kuira fawbada political solution ama
पुरप्पा ngamdaba haibase double engine pairiba BJP sarkar gi ashoibani makhoi gi weakness ni haibase su ayang haijaningi central force puraktuna Manipur gi oiriba phibam ase namthaduna thamlaga nampu sason tawgani khalliba BJP gi central government gi lenga kasimaksu yamna ngakningai ni people's right miyoibagi hingbagi adhikar khongoinaraba Manipur sida amukka central force puraktuna miyoibagi adhikar khongoinabi ke haigibra haibase ayhaki wahang ne Tha asigi tang tara tereta Home Minister Amit Shah na mayai tangba lauduna Manipur gi matang da pangthokiba awangba thaki mifam aduda karigidamak Manipur gi Chief Minister bu saruk yahan ki dabano haina Women Association for Socio-Economic Development WASET ki President N Nibarani na hanglakli WASET amadi Manipur Welfare Organization Kangleipak WWOK gi thaupuba singyauna Nibarani gi sangai da ngarang pangthokiba pawgi mifam amada mahakna hai Handak New Delhi da pangthokiba mifam aduda state asigi mapi mapa oiriba Chief Minister yahon kitaba haibasi yaningde chahi ama hena irang thoktuna awaba tariba sida center gi makok thongba luchingba singna handak Manipur gi matang da wa khanarakpa sigi damakta di nungaiba phawi adubu Home Minister Amit Shah na mayai tangba lauduna pangthokiba mifam aduda Manipur gi miyamna yaroidaba warep sing lauramba thoklabadi madugi mayokta leigani haina mahakna phongdokhi Paugi mifamaduda WASET ki President N Nibarani Devi, Secretary Y Ragini Devi, Assistant Secretary W Dasuda Laima, WWOK ki President H Thoibi Devi amasung General Secretary H Chandrapala Devi sarukjakhi. और हम एक सवाल भी पूछना चाहूँगा भारत सरकार को इसी बैठक में मणिपुर की चीफ मिनिस्टर को क्यों नहीं शामिल किया इसी सवाल हम करता है इसीलिए हम मणिपुर की लोग बहुत इंसल्ट मिलता है क्योंकि ये चीफ मिनिस्टर का इंसल्ट नहीं ये तो मणिपुर पीपल का इंसल्ट है पहले 1 साल से हम मणिपुर की शांति के लिए कुछ भारत सरकार ने पीस लाएगा कुछ करेगा ऐसा हम इंतजार करके हम लोग रहते हैं ऑन 17 जून को बैठक करके मणिपुर के लिए मीटिंग चल रहा है इसी तो बहुत हम खुशी मिलता है लेकिन मणिपुर के लिए तो PR अफसा और कॉम्बिंग ऑपरेशन ऐसा बात तो हम नहीं मानेंगे हम नहीं मानता है इसीलिए भारत सरकार को गुजारिश है रिक्वेस्ट है इसी पॉइंट को वापस ले लेना चाहिए Ngarang Jun gi tang tara mapan yumsakaishan numita Myanmar gi Mandalay region gi Amarapura township manungda leiba laisang manungda ima laimarel sitabi amasung ima panthoibi aniki Pizol hongbagi thorom pangthokre thorom masibu maipakna pangthoknana bahonabada achoba thodang lominakhiba Manipur gi Federation of Indigenous Peoples Democratic Movement MMDA amadi ibudau pakhang balaining kol Mandalay ahumna maroiba thodang lokhi hairi MMDA gi CEC su oiriba ibudau pakhang balaining kol Mandalay gi president su oiriba amadi FIDM gi executive member su oiriba N ngangom moirangsana thoburel oina maroiba thomi ahom henthoiba Puron khangba amasung chinglemba mangangna sinbi langbiduna maipakna pangthokre Federation of Indigenous People Democratic Movement FIDM na imagi oiba phizolbu katpiraktuna Mandalay yahonbibagi damak haininga leitana thakatsari haina ibudau pakhangba laining kol Mandalay gi president N ngangom moirangsa gi cherol amada hairi cherol asina makhata na phongdorakladuna iramdam imalaipakna sanamahi lainingbu India gi religious code ama oina pibinaba India lengakta athubada taksen view haina ningsinglakli Manipur da leiriba loisang sanamai temple board Uttara Sanglen Sanakonung Umanglai Kanbalup amadi mitei marupna punna amata oina sanamai laining asibu malem gi thakta recognize oiba laining ama ohenna bagi pandam thambiu haina cherola sida makhatarakli Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath hot water immersion bath chiropractic bone setting
yoga, infrared, clinical magnetology, chakramat, spinal neuromessage acupuncture, acupressure, sirodhara message na chingba chawkhatlaba mahusagi layeng patap sing asina diabetes, kidney amadi liver gi anaba, paralysis, sciatica, spondylitis, khwang naba, khu naba, nerve gi anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari. Masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai. Lengsin biragu energy healing center Rongpur Park 2 aduga city chamber na first floor Smile Market Central Road Silchar 1 dani. Advance booking gi damak mobile number 9395732456 number asida call tawbirak na maning singjari. Aroibada maruiba pau amukhanna. Assam gi jila tara manga isingi chaw mayoknare. Karimganj jila da yum amatagi miyoi manga sire. Jiribam gi relief camp singda maikai kaya dagi makhata na tengmang narakli. Laingak na Manipur bu Bharat ki rajya amana tabagum tawbire haina Dr. Santi Kumar na maral sirakli. Miyam na yaroidaba warep lauramba thoklabadi madugi mayokta leigani haina waset amasung WWOK na phongdorakli. Amasung Myanmar da ima laimarel sidabi amasung ima panthoibi anigi fizol hongbagi thorom pangthokre. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare.